Akashvani Imphal Nayani Devi na pau pajari ahanbada maru oiba pau Manipurda dharmagi jatnabi amasung harau tayambaga loina nang asi sajibu nongma panba chairauba pangthokli kumahi asida Rashtrapati Ramnath Kovindna miyamda yaipa paujel pirakli Raija asida ngarang mioi tara nongna COVID positive oiki mioi tara naba pharaktuna discharge tauki hojik active case kunthamari leiri amasung mapal thauram mantri Dr. S. Jaishankarna hairi khetnaba amasung jayetnaba kaya leibak asine wari sanaduna loisinaba hotnari ngasi sajibu nongma panba chairaubani numit asida Manipurgi maruoina maitai laining chatpasingi yumthong khudingda matihellukoi langduna laida katlaba matungda imung punna chamin thakminaba nungthilgi matamda manak nakpa chingda kaduna mapugi maphamda thongni jabna kumai asigi mapung oibe saktamni sajibu chairaubana lakpada leibak asigi Rashtrapati Ramnath Kovindna Manipurgi miyamda yaipa paujel pirakli mahaki paujelda Rashtrapatina hai chairaubana lakpada lamdam sigi miyam chaukhatpa tangdu leitaba lamdam ama oirasanu anoba chahi asina lakpada chahi asigi oina anoba phirep lawbaga loinana lamdam asi henna mara chetpa lamdam ama ohenna bawhanarasi hairi Raijapal Ganesana mahaki paujelda hai anoba chahi lakpa haibasi miyamda yamna nungaiba amasung tungi yaifaba puroknabagi anoba asa amaga loinaba tanja amani lakliba chahi asi raija sida ingtappa mara chetpa amasung nungsi chanana hingminaba raija ma ohenaba amuk hana phirep laurasi mahaki paujelda Mukhyamantri Nongthombam Birena hai sajibu chairauba asi maitai singi oina anoba chahi hauba numitni numit asida khudol potpina duna miyam amata oina punchil halli numit asina lakpada nungai yaipaba nada yektaba oirasanu haina paujel lakli Kendragi mapal thauram amasung siksagi raija mantri Dr. R.K. Ranjanna hai anoba chahi asina raija asida hena santi leiba chaukhatpa tangdu leitaba amasung nungai yaipaba purakpa oirasanu Manipur Vidhan Sabha ge Adaksa Thoksom Saitabrata Mahut amasung Siksa Mantri Yumnam Khemchan amadi Kongkham Robindra Singh MLA nasu sajibu nongma panba chairauba lakpada miyamda yaipa paujel pirakli BJP Manipur Pradesh की प्रेसिडेंट एस हरदा देवी MP CC की प्रेसिडेंट कैसाम मेगा चंद्रा CPI मणिपुर स्टेट काउंसिल की सेक्रेटरी एल सोटिन कुमार शिवसेना मणिपुर की प्रेसिडेंट मोइरांग थेमतोंबी सिंह अमसुंग तोंगान तोंगानबा दोल सिंह अमदी लुप कयानसु नुमितसिदा याइफ पाउजेल पिरकली Manipur da ngarang mioi tara nongna COVID-19 positive oikhi mioi na tara naba pharaktuna discharge tawkhi ngarang gi oina positive oibagi changchada 3.5 masi tharaga hujik phawada positive oiba apunba masing $1,53,000 chama supna mari sure positive oiba mioi amata lekhidabagi paw leite hujik phawada laichat asitegi sikhiba apunba masing 2,200 sure ngarang mioi tara naba phakhibaga loinana naba phaba apun Bamasing Lakamal Kuntramari Jamapan Yankai Sure Naba Pabaki Chang Chada Marpudani Pandas Mik Marie Ohumni Hojik Active Case Kuntramari Lady COVID-19 and Disaster Management for Community Leaders Haibai Hiramda Nongmagi Oiba Miyambo Bahapta Hanbagi Thauram Ama None Jilagi Longai Bazar Community Holdangarang Pangthokre Raijagi Relief and Disaster Management Authority ki Makhada Civil Defense Directorate Sinduna Ngarang Pangthoki ba Thauram aduda akhang ahe kayana COVID-19 dagi ngakthoknaba amasung khudaki oiba khudung thiba tholakpada karamna mayokna gadage haibagi matangda akhang ahe singna wangangki tabiriba pawasi Akashvani Imphal dagi ni Mapal Thauram Mantri Dr. S. Jaishankarna hairi khenaba amasung chayetnaba kaya laibak asine wari sanaduna loisinaba honari wafam asi New Delhi da ngarang Russia gi Mapal Thauram Mantri Sergei Lavrov ko unabada Dr. Jaishankarna phongdokhibani mahakna hai laibak asiga Russia ga hanadagi marup mapang oinabagi mari lerakpa adu makhatana chechelhanaba hojiksu laibak asigi achetpa phirep lei Waris Hanaba Dudara Siagi Mapal Thauram Mantri Sri Lavrov na hai Laibak Anigi Mari Hanadigi Hena Jechin Hanba Haibasi Rasiana Mangjil Thana Paikal Iba Tabakni
Tongan tongan bai hiram kaya da hena chawkan minanaba leibak aduna angamba thakta honagani haina su mahangna makhata na phongdokhi Bharat na nakal amatagi oiba wakhalon thadokduna leibak anigi achetpa mari hena phagat anaba honariba adubu mahangna thagatpa phongdokhi ngasi phongba pauche singi maru oiba pau singi dama hojik Maibam Dwijamani lere Dwijamani Thagasari ne Rajya Sarkar ki numit chamani da pangthokadaba action plan ki mifam pangthokiba Manipur Sarkar ki loisang sing school sing ngan kanaba hore haiba madi Manipur ki jila kharadigi afaspa lauthopagi mahuta pumlo lauthokhenaba irom sarbilana phongdokhiba wafamna Manipur da ngasi phongba pause singi maroiba pawaina phongnari 100 days action plan gi mifam pangthokre thagi report submit tawraknaba CM na khangan kre haiba paw naharol gi thodang da ahan be headline tawduna phongli government ki loisang sing school sing ngan na ka ba hore school suti thabagi matam manadabana sauna khudong sadaba mayok na hale haiba paw pongna phamda ahan be headline tawri lenga ki office amasung school ka bagi anoba matam sana ba hokre employee Mahiroi singna matam likna sesina bagi hainabi thamlasi haiba Chief Minister na phongdoki ba wafam sanali bakta ahan headline tawri PM na paikhali ba khongthang asi aitihasik oi mahiroi singna aki akhang yautana exam thagadabani haiba paw irei bakta ahan headline tawri Chief Minister Manipur gi mahiroi sing virtual oina parikha pe sarsada saru yakhre mahiroi singna exam haibasi festival amagum khangadabani haiba Prime Minister gi wafam Isel Express ta ahan headline tawri pawasi atai pawse sing da su phongnari Sharmilana center gi warep thagalabasu repeal tawba pamli haiba paw Sangai Express Manipuri da banner headline tawduna phongli NPF amasung Congress na Manipur dagi apaspa pumlo lowthoknaba dabi tawri haiba paw People's Chronicle da ahan headline tawduna phongli apaspa lowthokiba si democracy gi asengba khudamni North East dagi ek asi matam supagi oina muthatkiba pami haiba irom Sharmilana phongdokiba wafam naharol gi thodang da anisuba headline tawri Manipur ki district taruk khagtadagi apaspa lowthokiba asida irom Sharmilana pen khidre haiba paw Imphal Free Press ta anisuba headline tawduna phongli State asidagi apaspa pumlo lowthokiba miyoi khudingmangna pami haiba wafam Sangai Express English ta ahan headline tawduna phongli Manipur pumbada thoganingdaba thodok thoklaroi haiba Governor La Ganesana phongdokiba wafam Huyalan pawda ahan headline tawduna phongli Payroll da thadoknaba recommend tawba convict marigi manungda ama government na matam sudringai da thadokre haiba pawsi asida ahan headline tawri Prime Minister na Russia gi Foreign Minister ga unaduna hingsa gi thabak sathadanabu wafam phongdokibagi paw Imphal Free Press ta ahan headline tawri Ithei lokhong pinabagi damak tube well sing hutnabagi miyeng thamba hore haiba Agriculture Minister Thongam Bisojat ki wafam People's Chronicle gi ahan balamai da phongli Imphal War Cemetery Nahasingi Mayai Kaba Drug Sijanafam Oiduna Leire Haiba Paw Sanali Bakta Ahanba Headline Toduna Phongli CM N Biren Singh Atai Mantri Singh Amasung Mahiroi Singalonina Parikha Pe Sarsa Lisingani Kunithoi Virtual Oina Saru Yakre Haiba Paw Tamenglong da Phongba Gan Phumel da Ahanba Headline Toduna Phongli Pawasi Tamenglong Times da su Ahanba Headline Tawri Manipur gi mafam kharadagi apaspa lowthoke basi irom Sharmilabu ikai khumnaba utpani haiba Chief Minister N Biren gi wafam pawsi asida anisub headline tawri pawasi jila asida phongba samda su ahan headline tawduna phongli Manipur da sayola mada numit mangani office ka bagi anoba system sadaba hokre haiba pawsi asigi ahan balabai da phongli Assam dagi huralakba gari Senapati Police na lokatuna mapude sinakre haiba paw Senapati da phongba Hills Hornbill Express ta ahan headline tawri Sustainable Fish Farming ki matang da sayola masatharakpa National Fisheries Development Awareness Campaign Senapati da loisin kre haiba pawsi asigi ahan balamai da phongli Nayani Thagachari Dwijamani aroida da maruoiba paw amo ana Manipur da dharma ki chanabi amasung harau tayambaga loinana ngasi sajibu nongma panba chairauba pangthokli kumai asida Rashtrapati Ramnath Kovindna miyamda yaipa paujel pirakli Raija sida ngarang mioi tara nongna COVID positive oikhi mioi tara naba pharakduna discharge tawki haujik active case kuntramari leiri amasung mapal thauram mantri Dr. S. Jaishankar na hairi khenaba amasung chayetnaba kaya laibak asine wari sanatuna loisinaba hotnari pauloi jari